ꯃꯔꯨꯞꯁꯤꯡꯕꯨ ꯐꯨꯡꯒꯥ ꯆꯦꯅꯦꯜꯒꯤ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯄꯥ ꯏꯄꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧ: ꯀꯜꯂꯛꯃꯥꯡꯗ ꯆꯥꯡ ꯇꯥꯕ, ꯏꯀꯥꯏꯃꯥꯡꯗ ꯍꯣꯔꯠꯄ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯃꯒ ꯀ꯭ꯔꯛ ꯌꯦꯡꯁꯤꯟꯅꯗꯨꯅ ꯊꯕꯛ ꯑꯃ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯃꯩꯗ ꯊꯕꯛ ꯑꯗꯨ ꯁꯣꯏꯕꯗꯒꯤ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯕ ꯍꯥꯏꯕ ꯇꯥꯛꯄꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯥꯎꯔꯧ: ꯂꯥꯏꯁꯪ ꯃꯌꯥ ꯅꯛꯄ ꯂꯥꯏ ꯅꯤꯡꯗꯦ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯐꯅ ꯃꯒꯨꯟ ꯂꯩꯕ, ꯀꯥꯟꯅꯕ ꯄꯣꯠ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯗꯨ ꯏꯅꯥꯛꯇ ꯅꯠꯇ꯭ꯔꯒ ꯅꯛꯅ ꯂꯩꯕꯗꯒꯤ ꯂꯥꯏꯊꯣꯔꯛꯄ, ꯀꯣꯝꯊꯣꯔꯛꯄ ꯅꯠꯇ꯭ꯔꯒ ꯊꯑꯣꯏ ꯋꯥꯑꯣꯏꯗꯅ ꯈꯜꯂꯛꯇꯨꯅ ꯂꯩꯊꯣꯛꯄ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ: ꯃꯤꯠꯅ ꯄꯥ ꯎꯗꯦ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯁꯥꯒꯤ ꯍꯧꯔꯛꯐꯝ ꯀꯥꯎꯊꯣꯔꯛꯄ, ꯈꯪꯂꯛꯇꯕ ꯑꯃꯗꯤ ꯃꯥꯕꯨ ꯁꯦꯝꯕꯤ ꯁꯥꯕꯤꯔꯛꯄꯁꯤꯡꯕꯨ ꯊꯑꯣꯏ ꯋꯥꯑꯣꯏꯗꯕ ꯑꯃꯗꯤ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯅꯤ꯫ ꯃꯔꯤꯁꯨꯕ ꯄꯥꯎꯔꯧ: ꯅꯣꯡ ꯃꯪꯗꯅ ꯕ꯭ꯔꯖ ꯇꯥꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯇꯤ ꯊꯥꯖꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯍꯥꯏꯕꯅꯤ꯫ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯀꯅꯤ ꯈꯜꯂꯨꯗꯕ ꯃꯐꯝꯗꯒꯤ ꯊꯥꯖꯗꯅ ꯈꯨꯗꯣꯡꯊꯤꯕ, ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄꯕꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯉꯥꯁꯨꯕ ꯄꯥꯎꯔꯧ ꯑꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯟꯕꯤꯔꯕꯗꯤ ꯂꯥꯏꯛ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯃꯉꯥꯁꯨꯕ ꯄꯥꯎꯔꯧ: ꯉꯈꯥ ꯆꯤꯟꯌꯥꯎꯕꯤꯅ ꯂꯥꯡꯗ ꯊꯨꯏ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯇꯤ ꯆꯤꯟꯊꯤꯕꯗꯒꯤ ꯆꯣꯞꯄ, ꯈꯨꯗꯣꯡꯊꯤꯕ, ꯑꯋꯥꯕ ꯅꯪꯕ ꯍꯥꯏꯕꯅꯤ꯫ ꯆꯤꯟꯐꯦꯟ ꯐꯔꯨꯕꯗꯒꯤ ꯃꯑꯣꯡ ꯆꯥꯍꯧꯗꯗꯨꯅ ꯃꯤꯃꯥꯡ ꯐꯝꯕ ꯍꯥꯏꯕꯗꯤ ꯏꯀꯥꯏꯕ ꯅꯪꯕ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯆꯤꯟ ꯀꯟꯕꯅ ꯑꯆꯨꯝꯕ ꯁꯛꯀꯦ ꯍꯣꯠꯅꯕꯗ ꯃꯑꯣꯡ ꯆꯥꯍꯧꯗꯕꯗꯒꯤ ꯍꯦꯟꯅ ꯑꯔꯥꯟꯕ ꯇꯥꯗꯨꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯇꯔꯨꯛꯁꯨꯕ ꯑꯁꯤꯗꯤ ꯄꯥꯟꯊꯩꯅꯤ꯫ ꯁꯔꯦꯡ ꯃꯇꯨꯞ ꯁꯥꯕ ꯂꯝꯅꯤ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯌꯦꯡꯕꯗ ꯃꯔꯥꯛ ꯃꯌꯨꯡ ꯃꯥꯟꯅꯅ ꯐꯖꯅ ꯎꯕ ꯂꯝ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯇꯔꯦꯠꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯅꯨꯡ ꯐꯨꯠꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯃꯇꯝ ꯌꯥꯝꯅ ꯆꯪꯅ ꯊꯣꯡ ꯊꯥꯛꯄ, ꯄꯥꯛ ꯍꯦꯛ ꯃꯨꯟꯁꯤꯜꯂꯛꯇꯕ, ꯃꯨꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯀꯨꯏꯅ ꯆꯪꯕ, ꯆꯥꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯕ ꯋꯥꯕ ꯍꯥꯏꯕꯅꯤ꯫ ꯅꯤꯄꯥꯟꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯂꯨꯍꯣꯡꯕꯒꯨꯝ ꯆꯠꯂꯒ ꯃꯪꯒꯨꯝꯕꯒꯨꯝ ꯀꯥꯔꯛꯂꯦ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯇꯔꯨ ꯇꯅꯥꯟꯅ ꯌꯨꯝꯗꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗꯨꯅ ꯆꯠꯈ꯭ꯔꯒ ꯅꯣꯡꯅ ꯆꯣꯠꯇꯨꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯗꯨꯅ ꯆꯃꯣꯠ ꯆꯅꯩꯅꯅ ꯍꯜꯂꯛꯄ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯔꯧ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁ pothafam@gmail.com ꯅꯠꯇ꯭ꯔꯒ ꯋꯥꯆꯞ ꯅꯝꯕꯔ 9863924445 ꯑꯁꯤꯗ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯂꯣꯏꯅꯅ ꯄꯥꯎꯔꯧ ꯄꯤꯕꯤꯔꯛꯄ ꯃꯇꯝꯗ ꯑꯥꯔꯊꯒ ꯂꯣꯏꯅꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯊꯪꯒꯤ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫